mayamdagi mateng khata lawjage mayam khangbi bi yarogadi soi soiduna comment box se thambiramu adu mayam diabetes ki yengjagadabani rims ta pubiba Dr. Ranabir salam da mayam haibidi clinic kumba da pubiba natra yumda yengbibra khangbi bi yarogadi soi soiduna mayam na comment box ang ta thambiramo yengjagadabani duga hauji hospital dadi OPDC close oi haiba male mayam na khangbi ragadi clinic kumba natragana yum gumba da yengbiragadi mayam na amutang share tawbirao haina sinil sigi mekedi ki mayam na thamjari ngasi numida wairam phong gi ba toan toan ba manipuri si phong singdigi maru oibe I pauk sing khonga saraga manipur top channel gi mekedi gi mayam na thamjagi ahan bada aphaspa ek lak thokna ba laingak ta taksin duna lakli khaide mani State asidigi Armed Forces Special Power Act 1958 lakthokna ba Manipur laingak na lokhatpam thokpa thabak sing lokhatna ba Manipur Human Rights Commission na haukiba August ani da recommendation order ama thoktuna Chief Secretary DGP amadi Special Secretary Home da copy honkhre haina commission asigi acting chairperson khaidem mani na phongdokre wafam asi lampel pat leiba Manipur Human Rights Commission gi office ta pangthokpa pawmising unabagi mifam amada phongdokhibani maana makha taraduna phongdokhibada kaisam thong laisom leirekta leiba Dr. Suresh Koba miyamana commission na tharakpa case number MHRC complaint case number 68 of 2020 na complainant oiraga Chief Secretary DGP amadi Special Secretary Home Government of Manipur gi mathakta tharakpa case amagi hearing commission asina sat tharaba matung haukiba August ani da recommendation order ama thokibani commission ngasi phawbada case samli gi yankhai rom paiduna sat thaba laikre matam ga sunadraba ek ama oiriba aphaspa gi ek asi state asida makhata na thambada sunaba madi sanaba oidre maramaduna state lengang na hairibi ek asi laukthokna ba lokhatpam thokpa thabak sing laukhatna ba recommendation book tawkhibani Masida natana commission yi oina sanglaba sahi kungu humdoi asigi manungda ahanba oina annual report ama fongnagani report asida law and order amadi investigation ani asi khaidoknaba school education da human rights ki matangda yahonnaba wafam kya yauri soiki atop pawma namo BJP yaudradi piramdre haikibadu paw fawnaba watpadigi haikibani Bisitra Sharma Hairok Assembly constituency ki COVID-19 na laikhidraba imungda lupa lising yankhai pigani haina MLA na lauthokrabasu BJP yaudrabadi piramdre haina media gi thongda waka sakhiba adu MLA ga paw fauna buwatpadigi haijakibani atopa party gi imung singdasu MLA na lising yankhai gi tengbang adumuk piramba thengnajare haina Srimayum Bisitra Sharma masana paw gi mifam amada singdurakli ngasi Hairok part 1 na pangthokpa paw gi mifam aduda Bisitrana makhatana hai ngarang mahak masana haidok sakhiba wafam adu paw fawnaba watpadagini mana local MLA bu asan mirai naibigi mawong ngang sakhibadu kupna thijinba watpadagini MLA Radheshyam na political party gi khenaba amata thamdana COVID-19 na laikhidaba imung khudimakta lupa lising yankhai gi tengbang pibiramle haiki Bisitrana makhatana hai ma ke apokpi laikhidraba COVID-19 gi tengbang phangnaba application adu MLA da yoramdre MLA da yauba makhaidi amata sithadana political party gi khetnaba thamdana tengbang piramba thengnajare haujikti MLA da application su yauhanjakhre MLA na tengbang pibirani haina su takpire masigidamak MLA bu tawimal khangbu usari haina Bisitrana makhatana su phungdorakhe Yamna tangna thokpa pawmana COVID ke Laiyong Ut-lakpadagi Matei manao ani suicide touduna Sijakhre yamna laibak thiba amadi COVID-19 gi akiba miyamda hena hengalakpa man mamong sahi nifu gi nupa ama magi nupi ga loyana COVID-19 gi Laiyong Ut-lakpadagi makhoi gi punsi loisinjakhre thaudo asi Karnataka gi Mangaluru da thokibani thaudo asi da laikhidraba miyoi singadu Ramesh amadi maki loinabi Guna Surbanani haiba khangmangam police ki sourcing na PTI da phungdorokpagi matungina Matei manao ani edo hokiba numit kharanista COVID-19 gi Laiyong uba phangki haidi laikhidraba miyo ani asina Mangaluru gi police commissioner and Sasikumar da laina asigi pauna makhoida thoongadaba akiba singadu khangba loidaba maramna suicide tawjanaba warep laure haina ngarang voice message ama tharamki commissioner aduna khudakta makhoi anida hatuna warep laudana ba pakhom pikhi adumainama police na makhoi anina lairiba apartment adu
ꯌꯧꯕꯗ ꯁꯤꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤꯕꯅꯤ ꯁꯣꯔꯁ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯗꯨꯅ ꯏꯔꯝꯕ ꯁꯨꯁꯥꯏꯗ ꯅꯣꯠ ꯑꯃꯗ ꯃꯈꯣꯏꯒꯤ ꯃꯆꯥ ꯑꯃ ꯄꯣꯛꯄꯒ ꯅꯨꯃꯤꯠ 16ꯅꯤ ꯂꯩꯔꯒ ꯁꯤꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯗꯥꯏꯕꯤꯇꯤꯁ ꯅꯥꯔꯤꯕꯗꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯈꯤꯕ ꯑꯗꯨꯁꯨ ꯄꯜꯂꯝꯈꯤ ꯁꯨꯁꯥꯏꯗ ꯅꯣꯠ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯂꯥꯏꯔꯕꯁꯤꯡꯗ ꯌꯦꯟꯊꯣꯛꯅꯕꯁꯨ ꯄꯜꯂꯝꯈꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯣꯐ ꯀꯜꯆꯔꯗ MA course ming sanba yakhiroi mahiroi loop ahom Manipur culture bu yokhatnaba English ngani taraga mangada linkhatkiba Manipur University of Culture MUCC da sayetnaba kya laidibasing hongdoktriba makhai university asi MA course tambagi ming sanba yakhiroi hana university asi gi makhada laidiba institution ahum Siri Mukundev Music College Government Dance College amadi JN Dance Manipur Academy gi mahiroi loop ahum asina thadorakpa serol amana sohaidi serol asina makha taraduna university asida mitei mayekna exam thagadaba adugi mahutta bengali mayekta adum sathari department singda mahiroi masing suduna leiba BA course tambada UGC gi bona fide oiba mahiroi laktabagi phibamda leide BA course da ming sangadabasing board council dagi lakpasingi ming sanbada eligible oibigi sapsaba niyam lairamdaba kya lairi hiramasida art and culture gi department puriba chief minister na yengsinbiyo laikhai taba phibam ama leitriba phawo mahiroi loop asina khongjang sangsin kigani sohairi makasa tharakpoina topa pawa mana Tamenglong khongsang road ta chauna landslide thokpadana tana tuzang baisong amadi selsi lonabada mudslide thokle tuzang ngarang numidang pung 3 tagi hauna Manipur gi Tamenglong district yauna tongan mafamna nong kana subudagi Tamenglong khongsang lambi paringi sarukta kilometer 5 rom sangna landslide thokpadagi haujik satok chasin yadaduna leire hairi lambi ga tainana leidiba singdagi nung leingoi kya sauna nikhairakpadagi haujik lambi thingjinduna leibadagi lambi gi nak yet animakta gari kaya marum satok chasin yadaduna pandun leire landslide asina maram oiduna none amari Tamenglong district na singba mafam singna power supply da yamna saung apan mathon badagi miyamna mai phangdabagi awaba su mayoknare sera asida landslide thokliba mafam Tamenglong khongsang lambi semagi hauji thabak tawriba Sivalia company gi maikaidigi JCP na singba kaya Thousanduna lambi singdokpagi thabak chathaba hokre haina supali amaromda ngarang numidang nong kana tabadagi hana mudslide thokiba Kangpokpi district ki manungsana leidiba tuzang baisong amadi selsi ani lona basarukta mudslide chauma thokpadagi lambi satok jasin tawbada apan oire ngasi ayu angan badagi hauna singdagi sen tharakpa lainang singna sarakki saruksing yamna sauna thumjin khibadagi haujik satok jasin tawba yadaduna leire so haidi Atopa pawamana COVID na sikiba miyoy sing ex gratia pinaba guidelines semnaba matam sangdokre Disaster Management Act 2005 ki section 12 clause 3 gi matung ina COVID na maram oiduna laikidaba miyoy singda pifam thokpa ex gratia gi senpham lupa lakh mari pinaba advocate Ripak Kansal amadi Gaurav Kumar Balsan anina tungan ba petition amamam Supreme Court ta file tokre so haidi Hiramasi matang na Supreme Court ki mari lainaba bench amana June gitang 13 da khanraba matungda Bharat Lainga ki National Disaster Management Authority da sayol taruki manungda COVID na maram oiduna sikiba miyoy sing ex gratia pinabagi guideline semnaba khangan khre haidi Hiramasi matang na India Lainga ki maikaidigi additional Solicitor General gi phampuriba Bharatina Supreme Court ki Justice DY Sandersut amadi MR Sagi bench da wakalaktuna guideline semagi matam adu sayol anigi matam sangdoknaba hairakhi haijarakpasigi matungina guideline semagi matam adu makhatana sayol mari sangdoknaba matam Supreme Court ki maikaidigi pikre so haidi atopa pawamana ngasi lupa crore mangagi draka konana miyoy ama fare ngarang su miyoy amasu WY tablet kg kunga mariga 0.07 ga konana na police na fare haidi ngasi pung 8 makhairom taba matamda anti smuggling unit custom division Imphal gi kangbuna kaksing lamkhai da drug lalon mamiyoy khara satok jasin tawdun leide haibagi paw phangbadagi thibumagi thabak sathabda miyoy ma lupa crore 5 rom gi belu oigadaba drug kona na fare haidi Union State Minister Dr. R.K. Ranjana Jan Ashwa Yatra ngasi Manipur gi Mauget gi hokre haiba pawmane Amaromdana CM Trophy fangkraba Imphal West ki SP Ibom Sabo BDF Imphal West na thagat pa phungdok narakli
अमरोमदना जिरी लंबीदा MDA na putakhiba truck gari singkhatkre ngarang numidang wairam national highway kuntra gatar Imphal jiri bam lambi paringi nung dalal manakta leiba suspension race ama lana na bohona bada cement pubo gari MN 02A0765 asi namtakhiduna khudong tiba phibam da lairakibadunga si Manipur Driver Association MDA NSIDCN amadi khunja singa loinana putakhiba gari adu singkhatkre haina Manipur Driver Association gi Assistant Secretary Ningthau Koirengna press ta phongdorakli duga pawsu lusilakpoina ngasi Manipur gi COVID-19 update myam na thamjage myam loi foktaminasi ngasi Manipur gi COVID-19 update ta punna miyoi ngasi samri ga home COVID-19 positive oiki aduga miyoi lising mari ga sahum ga kunthra ga tarukna COVID test tauki aduga ngasi positive oirakraba miyoi samri ga sumni ga ahum asi Bisnupur gi kungani pan Chandel gi tarok Chuchampur gi nifuga ni pan Imphal East gi Marfu Imphal West gi samaga nifuga mari Jeribam gi tara Kaksing gi kunthra ga humdoi Kamjong gi ama Kangpopi gi tara ga manga Senapati gi tare Tamenglong gi ahum Tengnopal gi ama Thobal gi tara ga manga Ukhul gi tara ga ni thoini ama sungasi miyoi taruk COVID-19 positive oiba laikhidre hairiba miyoi taruk asi Bisnupur gi amani Chuchampur gi ama Imphal East gi ani amasum Kaksing gi ani ni adu hairiba miyoi taruk asi tharaga hojik phawra Manipur da apun moina COVID positive oiduna laikhidraba miyoi masing si lising amaga satret ka kungani thoini haina sungasi gi COVID-19 updates na pali hojik oinadi myam paus matang sa lusinjarage pathoksa gi bra soikiba lan ki yaur si myam na ngapi gani matam matam ni maru i paus sing myam share tawjara ken thank you